Amazon jungle की angakpa tara Amazon jungle Brazil की awang nongchup lamdamdagi hokiduna Peru amadi North America की mafam kayada sandokriba jungle ni malemda khwaidagi chawrba jungle asigi manungda angakpa jiba sa nga kaya uba phangi masida makal mathel gi uwa yam thina kungna hawa maramna nungsa manga leimai di yoba ngamti masidagi oxygen gi chang yamna lakpa maramna malem gi thabombi hainasu kawi Amazon jungle angakpa oibata natana akibagi masak suni video sida jungle asigi angakpa tara thamjari video haudringai like amatang tawbiyu amadi aigi channel asibusu subscribe tawsinbiyu. Number 1 Zian snacks achobelin sing malem da lin watana lay achobelin lay report ni ubasu yaunare adubu Amazon da lin makala malay adumna chawba atay mafam da thoina ude Amazon da layriba fi setaba tribe sing dagi taba phangi jungle sida angakpa phangna chawba lin kaya dang laikri science na haibana anaconda kobalina se 30 feet phawba sangi hanagi matamda lairamba haujikna mangkraba taita no bua kobal lin asigi saru phanglubadagi khangbangami 42 feet phawba sanglammi pesi faucet koba Britain gi researcher ama lifetime Amazon jungle asida kathokhi mahakna 62 feet sangba anaconda jungle asida uki amasung nongmai kapki hai madugi matungda mahakna thirakhi lin makalase 70 feet sangba phawda ure haiki mahakna jungle asigi manungda lifetime research tawkibana angakpa jiba kharagasu thengnarakhi kudamoina makhong feet taruk sangba mirang makalasibu mafam asigi tribe singna kinai warisu linai 1952 da padri amana 75 feet sangba lin ama uki hai America gi scientist group amana claim tauri prithibi gi khwaidagi chawba sangba lin taita nobua ngasi gi Amazon jungle da hingli. Number 2 Amazon da laiba tribal sing jungle asigi manungda ngasi su tribal makhal kya hingli kanglup ama semi dress tawi kanglup amana masagi ikai fam takupi aduga kanglup amana sukset sette punna igi yumda laiba chatnai ten kaplaga sanga phaba makhoi gi thabakni maroi mapang thau janam haplaga thongbugi system leitri maida lauraga chaba chatnai Amazon jungle gi nakyada laibasing di mapangi mi singa khara contact lainare adubu manungda laibasing ngasisu discover tawgadaba watli makoi mapan taibangi punsi marel khangde makoi dagi lup kharadi aikoi gi mi singbu uraga attack tawi hairi makoi gi nakta mi sanghande asumna suhai Amazon gi manungda phi setaba mit asangba wang chawba mi kanglup amasulai. Number 3 mi chaba u makhalama Amazon jungle ki manungda makhal mathel gi uwa mana masing laikri madugi matangda ngasi su phajana khangbangamde Amazon jungle explore to mi kaya lamang na bayawi madugi manungda thiba kanglup na thiraga purak bayawi aduga kharadi asum phangda bayawi mangluba mi singna liba wari taraga kiningai oi makoi na haibadi Amazon jungle da mi bu phaba napsin ba u makhalama lai jungle ki manungda yamna chawba misa chaba u kaya laikri mi singna asumna suhai Amazon gi manungda akibagi masak oiba mi chaba mirang su thengna kre jungle asigi manungda mi chaba tribal su lai makoina mapan gi mi thengnarabadi hairiba mi chaba uasida langsilaga bali kathok I hairi. Number 4 mysterious balls koira koiba achoba nungi ball Amazon gi jungle manungda nungi achoba ball kaya lairamba thengna kre madugi ball singa to uraga mahausa dagi lairakpa mande mina saram khiba mali karigumba thabakta sijinabagi damak adubu jungle adugi manungda kanana karamba matamda adugumba ball saraga tharam khiba haiba sidi khangbangamte. Number 5 Maricoxi Bigfoot Yeti Fetch Quatch kumba jibagi matangda tabiramba yai asigumba potni Maricoxi haise South America amadi Amazon gi jungle da mase uba phange Maricoxi haise khaibok ama mi khaibok ama na yong manba jibani wangbana 15 feet phawbani lausing singi hairi makoi lirung ten sijinai amasung punna khungang masa ama semlaga lai hairi British researcher Fesi Fawcett da South America explore to batanjada Maricoxi haiba jiba makhala se thengnarakhi Fesi Fawcett ki team na makoi gi laifam da naksil
ꯌꯦꯡꯕ ꯇꯟꯖꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯐꯦꯁꯤ ꯐꯣꯁꯦꯠꯅ ꯍꯥꯏ ꯂꯩꯕꯥꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄꯗꯒꯤ ꯃꯈꯣꯏ ꯀꯤꯗꯨꯅ ꯆꯦꯟꯅꯈꯤ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁ ꯉꯁꯤꯁꯨ ꯈꯪꯕ ꯉꯝꯗꯦ Number 6 ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯗꯨꯒ ꯑꯁꯧꯕ ꯏꯁꯤꯡ ꯑꯦꯃꯥꯖꯣꯟ ꯖꯪꯒꯜꯒꯤ ꯃꯅꯨꯡꯗ ꯑꯁꯧꯕ ꯏꯁꯤꯡꯒꯤ ꯇꯨꯔꯦꯜ ꯂꯩ ꯀꯔꯝꯅ ꯏꯁꯤꯡ ꯁꯧꯔꯤꯅꯣ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯏꯁꯤꯡ ꯑꯗꯨꯒꯤ ꯇꯦꯝꯄꯔꯦꯆꯔ 93 ꯗꯤꯒ꯭ꯔꯤ ꯁꯦꯟꯇꯤꯒ꯭ꯔꯦꯗꯅꯤ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯩ ꯗ꯭ꯔꯤꯂꯤꯡ ꯀꯝꯄꯅꯤ ꯑꯃꯅ ꯂꯩꯅꯨꯡ ꯍꯟꯕ ꯇꯟꯖꯥꯗ ꯃꯐꯝꯗꯨꯒꯤ ꯖꯤꯑꯣꯊꯔꯃꯜ ꯁꯤꯁꯇꯦꯝꯕꯨ ꯁꯣꯛꯂꯨꯕꯗꯒꯤ ꯂꯩꯅꯨꯡꯗꯒꯤ ꯒ꯭ꯌꯥꯁ ꯀꯥꯞꯊꯣꯔꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯇꯤꯟꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯁꯧꯔꯤꯕꯅꯤ Number 7 ꯑꯦꯂꯦꯟ ꯑꯦꯃꯥꯖꯣꯟ ꯖꯪꯒꯜꯒꯤ ꯃꯅꯨꯡꯗ ꯑꯦꯂꯦꯟ ꯎꯈꯤ ꯍꯥꯏꯗꯨꯅ ꯃꯤ ꯀꯌꯥꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯉꯝꯈꯩ ꯂꯩꯇꯅ ꯆꯥꯎꯔꯕ ꯖꯪꯒꯜ ꯑꯁꯤꯗ ꯑꯦꯂꯦꯟꯁꯤꯡ ꯂꯥꯛꯄ ꯌꯥꯏ ꯂꯣꯠꯂꯝꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯊꯥꯖꯅꯩ 2016ꯗ ꯑꯃꯦꯔꯤꯀꯥꯒꯤ ꯅꯨꯄꯥ ꯑꯃꯅ ꯖꯪꯒꯜ Google Earth ꯃꯦꯞꯀꯤ ꯃꯇꯦꯡꯅ ꯑꯦꯃꯥꯖꯣꯟ ꯐꯣꯔꯦꯁꯀꯤ ꯃꯅꯨꯡꯗ ꯁꯤꯒꯔꯒꯤ ꯁꯦꯞ ꯃꯥꯟꯕ ꯄꯣꯠ ꯈꯔ ꯎꯈꯤ ꯄꯣꯠ ꯑꯁꯤ ꯖꯪꯒꯜꯒꯤ ꯑꯀꯨꯡꯕ ꯎꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯃꯁꯨꯡ ꯃꯐꯝ ꯀꯌꯥꯃꯔꯣꯝꯗꯅꯤ ꯑꯃꯦꯔꯤꯀꯟ UFO ꯔꯤꯁꯔꯆ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯍꯥꯏꯕꯗꯤ ꯑꯦꯃꯥꯖꯣꯟꯗ ꯇꯥꯋꯔ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯤꯒꯥꯔꯒꯤ ꯁꯦꯞ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯀꯔꯤꯅꯣ 2011ꯗ ꯕ꯭ꯔꯤꯇꯤꯁ ꯑꯅꯤ ꯕ꯭ꯔꯥꯖꯤꯜ ꯆꯠꯂꯒ ꯑꯦꯃꯥꯖꯣꯟ ꯐꯣꯔꯦꯁ ꯀꯣꯏꯕ ꯆꯠꯈꯤ ꯃꯈꯣꯏꯅ ꯂꯧꯔꯛꯄ ꯐꯣꯇꯣꯁꯤꯡꯗ ꯐꯣꯇꯣ ꯑꯃ ꯌꯥꯎꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯀꯣꯛ ꯉꯥꯎꯅꯈꯤ ꯐꯣꯇꯣ ꯑꯗꯨꯗ ꯑꯦꯂꯦꯟ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯅꯤ ꯌꯥꯎꯔꯝꯈꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯃꯩꯉꯥꯜ ꯃꯇꯨꯝ ꯑꯃꯁꯨ ꯎꯕ ꯐꯪꯈꯤ Number 8 Geoglyphs Amazon Forest asida sarkarna yaba yadaba uwa yamna kakthатpa jatni America gi team amana forest asigi mathakta drone pahelaga yengba tanjada camera da angakpa picture khara uba phangki hairiba picture makhalase alien ga related ni haiduna thajanai hairiba circular amadi kachin naibe square singase research tawbada khanglui masi chahi lising ani helabani shape singasi uragadi asumna khalli hanagi matamda Amazon ta mi hinglamba jatni shape singase karida kanabano madudi mina khangdre masibo geoclips kawi Number 9 silk henge Amazon gi manung da u makhal amagi manada angakpa pot ama uba phangi masibu silk henge kawi koirap koiba shape asigi manungda mirang macha yauri masi tower amagi saktam da semlini karamba jibana sabano kariga sabano khangde madugi nakta achoba mirang ama phawba changbadi ude Number 10 Pachyphosid British ki researcher na anaconda 62 feet sangbu uki haiba nupa se masina hairamba wa amaga leiri bahak na hai Amazon ki manungda yamna liraba chawkhat lamba city amal lot tuna lai madugi yum singa do sana amadi lupa na saram kibani mahak na chahi kaya masigi city ase thirambani maduda angakpa jiba kaya thengnarubagi wane actually mahakna Brazil gi Rio city dagi library amada yamda liraba document ama thengnaki document ado Portugal researcher amana iram kibani document adu da hairami Amazon gi manungda sana amadi lupa na saba yum sing uba phangki madu parubadagi Pachyphosid machanupa magi marup amadi Brazilian lever aniga chatkibani nongmay amadi hingbagi machak suna puraga thamanga gi matungda mahakna magi nupi de chithi ama irakhi local mi amagi throda chithi ado tharakhi hairiba chithi adu da asumni iri sana lupa gi city adu gi nakta ai yore ekoi yang na halaklagani masigi matungda makoi loina mangkhre makoi bu thibagi damak tungda mi chani gi team ama satki makoi su halakidre karam na mangki haibase ngasi su mystery oiraba fam oikhre city adu changdura laikhri bara natraga sanga na chakraba haibase kanana su khangba ngamtre video sigi damak like amadi channel asibu subscribe tawsinbiyo